India amadi Pakistan lepakani gi marakta military gi oiba ungkhatnabagi changwang khalakuna numit humni nakalani gi marakta khut thoknaduna lakhiba ngarang numitang wairamdagi hauraga lepak ani gi marakta khut thoknaba lepkhre khut thoknaba lepkhre matung asi ayuk anganbada Prime Minister Narendra Modi na Union Defence Minister Rajnath Singh, Chief of Defence Staff Anil Chauhan, NSA Ajit Doval, External Affairs Minister S Jaisankar yauna Armed Forces Navy amadi Air Force ki chief singaloinana awangwa thaki mifam ama pangthokre Tongan National Newspaper the report tobagi matung ina hairiba mifam asi ngarang lepak ani gi marakta ceasefire laikhraba matung Jammu and Kashmir da Pakistan gi drone kaya paiba ukhiba adugi matung pangthokpani marak asida pawma gi matung ina India gi line of control gi fibam safana lei hairi ngarang lepak ani gi marakta ceasefire tongnakraba matung Pakistan gi Prime Minister Shehbaz Sharif na phongdokhibada khongthang asina lepak ani gi marakta leiriba wathok singna maram oiraga ing tapamadi chawkhat paromda changsin mangamdana leiriba asi loishinna banoba khongthang ama oiragani phongdokhibani panbayavadi ngarang numidang Numit yung bamatong pung ahong minute kuntra mga tabada Pakistan gi Director General of Military Operations DGMO na India gi DGMO na phone torak tuna nong thak laymay madi ising gi imay tagi khut thoknaba lep na ba yanakibani madugi matong tarak poy na hayeng nung til laypak ani gi DGMO na mukhana wari sana na ba lep na kibani